Hello ma'am, video thakalo kuire ko mining gi haitare mining gi update kk leiba ma'am do I video je mathang update macam ma'am la adu sema sum thagalage sidagi di ado masigi video je na hoi application anau boy doini sigi application je anau ba di ma'am na tawna ju dum yaramani adu tawdaba kangu gi oina kamaina hangani kamai tawno haibadu gi marol chorapa ma hang gi oina ko video je adudugi oidoineba aduga application jigi maming je khoi kaino na leibani ko Mytier Universe ana leibani ado dum Google da smai search tawraga jo Chrome da smai tholai je sigi Mytier haise oidoineba ko sije sigi application je oidoini aduga khoina sum application je download tawdringai da haitare sum khoina yengba yabaje sigi website je khoigi magi link si copy tawraga haitare copy tawrakanda website je kari haidi scam gumbo websala haibjo haibet chorapa ma check tawba yayaba ko check tawba je kamai tawni haikanda website je iOS ki kaida copy tawba ai khangjatabani taseng website je okay sida torom tong male so copy tawredana aduga dum website checker ayala website checker ayala dum ma'am tholani sida anduda aina sinandi sigi URL void sinare ko .com je sum yengbi wani chorapa punging lumna bai tare ko scan jina namani aduga chorapa ma website ji maram da haitare tholani ba ko registration karam kan tawgiona 2000 si tha drama thogi manga thokibo oidoine ba ko sa analyze adu da sigi last analysis se 29 days ago ki manga tawgibani the website che adu na chorapa ma thoni sida server nung ama ko do si khoini yengbi si makhai je sisi neba maru oi je sigi nothing found haingai phadoine ba ko adu sida x mark tawraga cross tawraga leiba dum kitang adubagi maramda haidi magi maramdu da yadre haibagi pot oidoini ko sida ma'am leije engine nairaga avira daidi bet bitcoin adu da ma'am leije sida loina check tawraini ba ko siji mai yengba yare aduga website je kaino gi oina android ki oiragana dum play store da ne Mytier Universe thara dum tholakane ba ko play store da ai link shu dum description da hapongge aduda dum changaga ju dum thopudi tholakane doiga ju isana oina play store changbire dana aduga Mytier Universe ana thabada dum thoklane ba ko ngai spelling du da thabada aduga si aina hung semaka doi video sina khoi iOS ki device tagi semane ba ko ado sidagi tawragana koi gi sida samain thaga da ba ko my hairaga t je acho boy ga da Mytier samaina aduga thoklani ko sida tholai se download tawsalage download tawsalasi बदला नहीं है ngarangi ahingi nonglei nungsitu mayam kai tek kairage to su dum comment taibirambe phajane makeup thokle chije kaino ni ko notification tharak pai je any update lakpa or mining loidore khotore habada kaino tawbai ni ko adu si allow tawrasu dei kaino dum isai gi apamba dum tawbe adu mining tawba loidore do khangna bagi dum ta allow dum tawsalase ai gi di ko aduga sign up tawdoini ko haidi account je nongna create tawdoine ba ai gi ming nung je sigi ming jina hayeng kaino tawdoini adom gi mingonda imana bai de refer tawba haitare refer tawbada earn tawdoi je ai gi kaigumba ai gi kaino sidagi haitare ai gi refer tawnaba optional oina budi yawune du gasu refer tawnaba number code ama hapongge ba ko aduna jo ingonda mateng oidoini haibadi mayam da mind tawrakpado ingonda saruk kitang kanaga doine ba ko aduga mayam da su kana doine ba ko hadi ani ma kana mina ba haitare
ꯑꯗ ꯑꯩꯒꯤꯁꯤꯗꯒꯤ ꯑꯔꯟ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯍꯥꯞꯄꯒꯗꯤꯀꯣ ꯔꯤꯐꯔꯦꯜ ꯀꯣꯗꯁꯦ ꯍꯥꯏꯇꯥꯔꯦ ꯏꯟꯚꯥꯏꯠ ꯀꯣꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯍꯥꯞꯄꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯕꯣꯅꯁꯁꯦ ꯁꯤꯒꯤ ꯀꯣꯏꯟꯁꯦ ꯃꯥꯏꯇꯤꯌꯔꯁꯦ MT ꯍꯥꯏꯕꯅꯦ ꯑꯁꯝꯕꯗꯀꯣ MTꯁꯦ 2,250 ꯐꯪꯅꯦꯕ ꯑꯩ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯦꯡꯁꯤꯀꯣ ꯍꯧꯖꯤꯛ ꯃꯤꯡꯁꯦ ꯑꯃ ꯍꯥꯞꯆꯤꯜꯂꯒꯦ ꯃꯆꯥ ꯉꯥꯛꯇ ꯏꯒꯗꯕꯅꯤꯀꯣ ꯁꯦ ꯀꯩ ꯍꯥꯏꯁꯤꯒꯦ ꯂꯥꯏꯕ ꯀꯥꯏ ꯍꯥꯏꯖꯜꯂꯁꯦ ꯂꯥꯏꯕ 1 ꯗꯤꯖꯤꯠ ꯀꯩꯅꯣꯝꯒ ꯍꯥꯞꯀꯗꯕꯅꯤꯀꯣ ꯅꯝꯕꯔ ꯑꯃꯒ ꯅ꯭ꯌꯨꯃꯔꯦꯜ ꯍꯥꯏꯇꯥꯔꯦ ꯄꯥꯁꯋꯥꯔꯗꯁꯤꯗꯤ ꯄꯥꯁꯋꯥꯔꯗꯁꯤꯅ 10 ꯁꯣꯟꯒꯗꯕ 1 2 3 4 5 6 ꯑꯗꯨꯒ ꯁ꯭ꯄꯦꯁꯤꯌꯦꯜ ꯂꯦꯇꯔ ꯑꯃ ꯍꯥꯞꯆꯟꯁꯤ ꯍꯦꯟꯈ꯭ꯔꯕ ꯀꯩꯅꯣ ꯆꯥꯛ ꯑꯣꯀꯦ 1 2 3 4 5 6 ꯌꯥꯔꯦ ꯃꯦꯜ ꯑꯃ ꯍꯥꯞꯆꯤꯜꯂꯁꯤ ꯃꯦꯜꯁꯦ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤꯀꯣ ꯁꯦ ꯑꯩ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯂꯣꯏ ꯍꯥꯏꯔꯛꯀꯦ ꯁꯤꯝꯇ ꯃꯦꯟꯁꯤꯟꯈꯤꯒꯦ ꯅꯣꯡꯁꯤꯁꯨ ꯀꯟꯅ ꯇꯥꯔꯒ ꯀꯟꯅ ꯃꯝꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯆꯨꯝꯃꯕ ꯋꯥꯠꯂꯝꯃꯤꯅꯤ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯔꯤꯐꯔꯦꯜꯁꯦ ꯁꯤꯁꯦ ꯑꯩꯅ ꯍꯥꯞꯄꯤꯁꯤꯃꯛ ꯃꯌꯥꯝꯗꯁꯨ ꯍꯥꯞꯄꯒꯗꯤ ꯀꯩꯅꯣ ꯐꯪꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯑꯩ ꯍꯥꯞꯄꯛꯑꯒꯦꯕ ꯃꯅꯤ ꯍꯥꯏꯔꯦꯗꯅ ꯃꯅꯤꯄꯨꯔꯁꯦ ꯂꯣꯏꯁꯟꯕ ꯗꯤꯖꯤꯠ 2 ꯋꯥꯠꯍꯜꯂꯒ ꯍꯥꯏꯇꯥꯔꯦ ꯃꯅꯤ ꯍꯥꯏꯔꯒ 1 ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯅꯤꯞ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗꯤ ꯃꯅꯤꯞ ꯍꯥꯏꯕ ꯇꯥꯔꯦ MANIP 1 ꯑꯗꯨꯒ ꯀꯟꯇ꯭ꯔꯤꯁꯦ ꯏꯟꯗꯤꯌꯥ ꯈꯟꯖꯜꯂꯁꯤꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯔꯦꯀꯣꯔꯠ ꯇꯧꯈ꯭ꯔꯕ ꯐꯣꯟ ꯍꯦꯛ ꯇꯧꯁꯜꯂꯛꯇꯅ ꯑꯗꯨꯝ ꯈꯟꯖꯜꯂꯣ ꯁꯤ ꯃꯅꯨꯡꯁꯤꯗ ꯑꯃ ꯆꯍꯤ 35 ꯃꯈꯥ ꯂꯩꯔꯒ ꯑꯟꯗꯔꯁꯤ ꯈꯟꯕꯤꯔꯣ ꯍꯦꯜꯂꯒꯅ ꯑꯣꯜꯗꯔꯁꯤ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯀ꯭ꯔꯦꯠꯁꯤꯗ ꯅꯝꯃꯨꯀꯣ ꯑꯗꯨꯒ ꯑꯣꯀꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯅꯤꯛꯅꯦꯝꯁꯤꯗ ꯅꯝꯃꯁꯨ ꯌꯥꯏꯀꯣ ꯅꯤꯛꯅꯦꯝꯗ ꯅꯝꯃꯁꯨ ꯌꯥꯏ ꯃꯦꯜꯗ ꯅꯝꯃꯁꯨ ꯌꯥꯏ ꯅꯤꯛꯅꯦꯝꯗ ꯑꯩꯒꯤ ꯍꯥꯡꯒꯤꯗꯣ ꯖꯤꯃꯦꯜꯗ ꯅꯝꯃꯒꯦꯁꯦ ꯖꯤꯃꯦꯜꯗ ꯅꯝꯕꯤꯔꯣꯀꯣ ꯑꯗꯨꯝ ꯅꯤꯛꯅꯦꯝꯗꯨꯗ ꯅꯝꯃꯁꯨ ꯌꯥꯏ ꯑꯗꯨꯕꯨ .com ꯍꯥꯏꯔꯅꯤ ꯄꯥꯁꯋꯥꯔꯗꯇꯣ ꯅꯝꯕꯤꯔꯅꯤ ꯁꯤ ꯑꯦꯀꯥꯎꯟꯗꯤ ꯀ꯭रिꯌꯦꯠ ꯇꯧꯕ ꯂꯣꯏꯈ꯭ꯔꯕꯅꯤꯀꯣ ꯁꯤꯁꯦ ꯂꯣꯒꯏꯟ ꯇꯧꯕꯩꯅꯦ ꯑꯩꯅ ꯅꯝꯃꯤꯁꯦ ꯆꯨꯝꯃꯕ꯭ꯔꯥ ꯆꯨꯝꯃꯦ ꯌꯦꯡꯁꯤꯀꯣ ꯆꯥꯏꯅꯤꯁꯀꯤ ꯃꯌꯦꯛ ꯊꯣꯛꯂꯛꯇꯅ ꯉꯥꯎꯔꯤ ꯉꯥꯛ ꯑꯦꯒ꯭ꯔꯤ ꯇꯧꯔꯅꯤ ꯁꯤ ꯑꯗꯒꯤ ꯁꯤ ꯂꯩꯔꯦꯀꯣ ꯀꯟꯐꯥꯔꯝ ꯅꯝꯕꯤꯔꯣ ꯁꯤꯗ ꯂꯥꯏꯕ ꯑꯅ ꯊꯣꯛꯂꯛꯑꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯦꯜꯁꯦ ꯚꯦꯔꯤꯐꯥꯏ ꯇꯧ ꯍꯥꯏꯁꯦ ꯁꯤ ꯚꯦꯔꯤꯐꯥꯏ ꯇꯧꯕꯤꯒꯗꯕꯅꯤꯀꯣ ꯁꯦꯟ ꯁꯤ ꯇꯧꯔꯅꯤ ꯁꯛꯁꯦꯁꯐꯨꯜꯂꯤ ꯁꯦꯟ ꯍꯥꯏꯔꯦꯗꯅ ꯑꯗꯨꯒ ꯂꯥꯛꯑꯅꯤ ꯃꯊꯛꯁꯤꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯖꯤꯃꯦꯜ ꯆꯪꯉꯒ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯥꯈꯤꯕ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤ ꯊꯥꯈꯤꯕ ꯖꯤꯃꯦꯜꯁꯦ ꯏꯃꯦꯜ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯗ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯁꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯚꯦꯔꯤꯐꯥꯏꯁꯦ ꯁꯤꯗ ꯅꯝꯃꯣ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯚꯦꯔꯤꯐꯥꯏꯒꯤ ꯁ꯭ꯇꯦꯞꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯃꯔꯨ ꯑꯣꯏꯕ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯥꯏꯅꯤꯡ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯃꯦꯜꯁꯦ ꯚꯦꯔꯤꯐꯥꯏ ꯇꯧꯍꯧꯗꯕꯗ ꯍꯥꯏꯗꯤ ꯃꯥꯏꯅꯤꯡ ꯇꯧꯕ ꯌꯥꯔꯛꯇꯕ ꯑꯗꯒꯤꯗꯤ ꯔꯦꯁꯇ꯭ꯔꯤꯛꯇꯦꯠ ꯑꯗꯨ ꯑꯗꯥꯅꯀꯣ ꯃꯔꯣꯜ ꯂꯣꯜꯂꯛꯀꯅꯦꯕ ꯚꯦꯔꯤꯐꯥꯏꯁꯇꯣ ꯁꯨꯃꯥꯏꯅ ꯚꯦꯔꯤꯐꯥꯏ ꯑꯗꯨꯝ ꯇꯧꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯏꯅꯤꯡꯒꯤꯗꯣ ꯑꯃꯨꯛ ꯆꯪꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯒ ꯌꯦꯡꯁꯤ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯦꯀꯣ ꯁ꯭ꯇꯥꯔꯠ ꯃꯥꯏꯅꯤꯡꯗ ꯅꯝꯕꯤꯔꯣ ꯀꯟꯐꯥꯔꯝ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯄꯨꯡ 23ꯒꯤ ꯀꯩꯅꯣꯅꯦ ꯃꯥꯒꯤꯁꯦ ꯄꯨꯡ 23ꯒꯤ ꯍꯥꯏꯗꯤ ꯗ꯭ꯌꯨꯔꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯡ 23ꯒꯤ ꯗ꯭ꯌꯨꯔꯦꯁꯟꯁꯦ ꯀꯩꯒꯨꯝꯕ ꯕꯨꯁ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣই ꯑꯦꯠꯁ ꯑꯃ ꯏꯪꯂꯤꯁ ꯌꯥꯝ ꯂꯣꯟꯅꯤꯡꯕ ꯑꯦꯠꯁ ꯑꯃ ꯌꯦꯡꯉꯦꯗꯅ ꯑꯗꯨꯒ ꯑꯗꯨꯝ ꯄꯨꯡ ꯀꯩꯅꯣꯁꯦ
6ꯁꯤ ꯁꯪꯍꯟꯕ ꯌꯥꯅꯦꯕ ꯁꯨꯃꯥꯏꯅ ꯅꯝꯁꯤꯜꯂꯀꯥꯟꯗ ꯂꯩꯔꯦꯗꯣ ꯄꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯊꯛꯇ ꯊꯣꯛꯏꯁꯦ ꯕꯨꯁ ꯍꯥꯏꯔꯒ ꯊꯣꯛꯏꯁꯦ ꯁꯤꯁꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤꯁꯤꯗ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯇꯥꯔꯦ 55 ꯄꯣꯏꯟ ꯑꯗꯨꯗ ꯕꯤꯂꯤꯌꯟ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯁꯄ꯭ꯂꯥꯏꯁꯤꯅ ꯁꯤꯅꯤ ꯇꯣꯇꯦꯜꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ 56.6832 56.892 ꯕꯤꯂꯤꯌꯟ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯕꯔꯟ ꯇꯧꯔꯤꯁꯤꯅ ꯁꯤꯈꯩꯅꯤ ꯀꯥꯏꯅ ꯕꯔꯅꯤꯡ ꯁꯤꯁꯇꯦꯝꯒꯁꯦ ꯃꯥꯏꯅꯤꯡ ꯇꯧꯕ ꯑꯗꯩ ꯀ꯭ꯔꯤꯞꯇꯣꯒꯤ ꯃꯔꯝꯗ ꯂꯩꯕ ꯃꯤꯈꯩꯗꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯑꯗꯨ ꯈꯪꯗꯕꯈꯩꯀꯣ ꯑꯗꯨꯝ ꯍꯥꯏꯔꯝꯒꯦ ꯕꯔꯟ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯞꯇꯣꯒꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯁꯤꯡꯁꯦ ꯍꯟꯊꯍꯟꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯁꯁꯦ ꯋꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯍꯟꯊꯍꯟꯕꯅꯦ ꯑꯗꯨ ꯃꯥꯒꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯃꯥꯏꯟ ꯇꯧꯅ ꯕꯔꯟ ꯇꯧꯋꯤꯀꯣ ꯀꯃꯥꯏꯅ ꯑꯣꯏꯔꯛꯀꯗꯣꯏꯅꯣꯁꯦ ꯈꯪꯗꯦꯕ ꯍꯥꯏꯗꯤ ꯂꯩꯗꯅ ꯈꯔ ꯄ꯭ꯔꯣꯖꯦꯛꯇ ꯈꯔ ꯐꯖꯕ ꯑꯁꯨꯝ ꯃꯌꯥꯝꯅ ꯄꯩꯁꯥ ꯐꯪꯅꯈꯤꯕ ꯄꯥꯏ ꯅꯨꯡ ꯑꯗꯨꯗ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯄꯩꯁꯥ ꯐꯪꯒꯅꯤ ꯁꯤ ꯑꯁꯨꯛ ꯑꯔꯦꯞꯄ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯅ ꯌꯥꯝꯅ ꯐꯖꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯈꯪꯅꯗꯅ ꯈꯣꯠꯇꯅ ꯃꯥꯏꯟ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯂꯩꯅꯕꯒꯤ ꯑꯗꯨ ꯑꯗꯥꯅ ꯇꯧꯅꯔꯛꯄ ꯃꯥꯔꯀꯦꯠꯇ ꯊꯣꯛꯂꯛꯄꯗ ꯐꯖꯔꯒꯗꯤꯀꯣ ꯏꯁꯝ ꯁꯝꯅ ꯑꯗꯨꯝ ꯄꯩꯁా ꯐꯖꯅ ꯐꯪꯕ ꯌꯥꯕ ꯀꯩꯅꯣꯅꯦꯕ ꯃꯥꯏꯅꯤꯡ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯣꯏꯗꯣꯏꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯆꯦꯛ ꯇꯧꯋꯦ ꯁꯤꯁꯦ ꯂꯤꯖꯤꯠ ꯑꯗꯨꯝ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯂꯤꯖꯤꯠ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯃꯥꯏꯟ ꯇꯧꯁꯟꯕꯤꯌꯨ ꯍꯌꯦꯡ ꯍꯧꯖꯤꯛ ꯐꯪꯉꯤꯕꯁꯤꯗ 93 ꯄꯣꯏꯟ ꯑꯗꯨꯗꯥꯅ ꯐꯪꯉꯤꯕ ꯄꯣꯠꯁꯦ ꯍꯌꯦꯡ ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯃꯥꯏꯅꯤꯡ ꯇꯧꯍꯧꯗꯕꯤꯗ ꯁꯤ 93 ꯐꯪꯉꯛꯏꯁꯦ ꯍꯌꯦꯡ ꯃꯤꯗꯣ ꯃꯥꯏꯟ ꯌꯥꯝ ꯇꯧꯔꯛꯏꯉꯩ ꯍꯥꯜꯕꯤꯡ ꯑꯅ ꯃꯣꯏꯒꯤ ꯑꯃ ꯂꯥꯛꯈꯤꯅꯦꯕꯀꯣ ꯍꯥꯜꯕꯤꯡ ꯍꯥꯏꯁꯦ ꯑꯩꯅ ꯃꯥꯏꯟ ꯇꯧꯕꯗ 10 ꯐꯪꯉꯝꯕꯗꯣ 10 ꯑꯗꯩ 23 19 ꯍꯟꯊꯔꯛꯄ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃꯒꯤ 10 फंगम्बदो अदुमाइना लागादी लाखरगदी यामना माइन तौबसे अखोइगी ngana tauringai phaidana aduduna sisi tahobiro ko maya aduga aina haiba mayam sida gyan ta dawa yarogasu adum aigi whatsapp ki link hai dare adum description da dum hapamge whatsapp da dum lagi phone number oiragasu ai hapamge whatsapp da tawbiro ko phone je ade khangda ko tab lebdo ai adum haidi अतै अतै मरमदो ओइरसु अदुम माइनिंग तौबई मतांगदो ओइरसु अदुम आइना खंगजाबा खरा आइना यामना खंगुबैदि नते खंगजाबा खरा अदुम मयामदा शेयर तौजगे अदो अदुगा पोट खुदिंग मके हाइतारे सिगी ओइरगसु खैगी मागी कैनोदो यंगबियोबा सिदा एक्स सिदा को ट्विटर हाइतारे लोइनमक मरु ओइबा हाइतारे मरु ओइबा गैजे लोइमक थागतकनी ट्विटर सिदा को सिदा लेरे होजिकिदो माइटियर एक्स हाइजेको follower adu da sida loinamak update che loinamak sida pirakani haitare aduna maru oibasing AKYC na adu da tare ana da tare abado adum hairakani aiju phajana mabuta na di yengdri basi poche haipet aina check tawjabada sum sidi kanar pa yai khanbagi tawsan bane bako adum haidi si tawrena mayam haidi kaino scam ju mayam thokpani ko kaino je khoi mining application scam je dum khang mane yengbada dum हाइदी अदो चुम चिंगनबा पोट ओइरगजुने हाइपेट माइंडी तौरगजु इसागी डॉक्यूमेंट गुम्बा अदुदगिदी पैसा थीबा लैबने हाइदी पैसा असुक थीरगदी सीसी केवाईसी ngana तौबा दु दा गाइनको पैसा थीयु खोलु हाइरगा दुगुम्बदी तौबिरुनुको डॉक्यूमेंट अपलोड तौबदा खितंग चेक्शन बियो हाइतारे अदुगा मैम रूबी गिजु केवाईसी गी लाक अबनी होजिक हाइदी लाकनबा फनाम लाकनाने रूबी केवाईसी तौबे वीडियो जु अतुबदा थागलागे जुसुम ngang ले वीडियो जुम सांग तोखरानी को अतोप एप्लीकेशन माइनिंग तौबे अनौबा खरा थोकले अदुम अदुगी वीडियो आइना खंगजबदा दु मैम दा शेयर तौजरके छि हाइरगा मतांग लोइसनजरके मैम